Hauzik pangthokliba Sangai Festival 2025 da bom langsingani haina social media platform ama oidiba Facebook da user amana kihan khanghalakpugi video thagalakhibaga mari lenana investigation satharba matung Manipur police amadi AR na operation sathabada thodo asida senaba KSP MFL ge gather ahum phare phagalaba singadudi ahanbada laisram sonia sahi kuntrama thoi laifamna okram so tek infal is ani subda salam luangan ba maitai ibungo sahi kungani thoi laifam sadokpam laikai ahum subada phamdom phambok maitai Elias Ajay Elias Abungsa sahi kungamapan laifam na wangjing bazar Thobal district ni haidi makhata na thijin humjin bagi thabak sathari haidi Police ki gari na thombadagi soktona ICU da thamduna layeng lebina sima Guwahati da pukhrai yamna nungaitaba thawdo amada nahal nungthil school suti tharba matung mayumda handanaba tholakpa class 11 tamlevi Fencer Higher Secondary School gi mahairoi nupi masa ani police ki gari na thombadagi amadi khudakta laikhidaba aduga amana Ras Medicity gi ICU da laikana rakhibi singa mayum nasimana makhata balayeng gi damak ngarang Guwahati da pukhrai thawdo asigi matangda semkriba JSC amadi tongan ba CSO singi mihut singa ngarang nungthil DC Thawal SP Thawal amade additional SP Kaksing yauna DC Thawal ge conference hall da pung ahum hena wari sanaki haike wari sanabadu da saruk yarba BCPC Manipur General Secretary MD Arif Nahai hauzik soktuna layeng libi nupi masa asigi layeng bada mateng pangba amade laikhidraba asigi su laingaki maikai dege matik saba compensation piba loinana imung manunggi mi amada happy naba DC Thawal na governor da haigi haina su thajuba pirakhi haide Fencer Higher Secondary School na su soktuna laidiba nupi masa asigi makhata na school asida mahai tambada free oiragani haina su haibirakpa laire haike Asokpa nupa masa Sire ahum phare nahan hengang police station gi manung chanba kontha khaba maning lekai da double barrel nongmaina kapada nupa masa ama Sire thodo asiga mari lenada mi ahum double barrel aduga loinana phagal hari laikhidraba nupa masa adu kontha ahaluma mang lekai degi asem tondon ba maitei chahi taragani fan apokpa asem gunindro kawi mahak double barrel gi marura pan badegi Ras Medicity da pukhatuna laikana khibane adubu laikana ba ngamdana nahan ahing atheng buda laikhidabane mahake asiba haksang adu Janems ki mokta tham thodo asiga mari lenana pharaba sing adudi kontha khaba maning lekai dagi nandaibam Uttam Singh sahi taranipan amade mahake apokpa nandaibam Hemant Singh amasung kontha ahalum maning lekai dagi Mutum James sahi taraga taret apokpa Mutum Ravikant Singh kawe thodo adu da senariba double barrel nongmai adu Hemant gi license yabu nongmai ni haide police dagi phangba pauna hai nahan midang nandaibam Uttam gi mayumda mahaki mapa Hemant gi mingda leiba double barrel na kapadagi asem tondon ba maitei shokhi asem tondon bagi thabakta nongmai maru ama pan badagi Ras Medicity da laikhatna ke adubo mahak numidang atheng bada laikana bangamdana laikhidabani haide misi asiga mari lenana haingang police station na case ama lakotuna asiba haksang adu post mortem tawna bagi Janems ki mokta thamkhre haide thawdosida senari banandaibam Uttam amade Mutum James phakhe loinana license kan asigi mapu Uttam ge apokpa Hemant su phabaga loinana license kan adu su phagala haide Sir Singmai Thake haiba confirm tawkhre 2023 gi May 3 dagi tholakhiba irang na maram oiraga Wango police station na konba mafam singda leiba church taragani thoi thugai duna mai thaki haide Wango police station gi officer in charge ki serol amada irang aduna maram oiraga aka atoi thokiba amasung mai thadokhiba church sing adudi Wango Lifefarm Baptist Church Wango Hwdore Baptist Church Wango Lupamarup Living Church Wango Local Bible Church Tabernacle Baptist Church Believers Eastern Church Sire Lekai Church Manipur Evangelical Lutheran Church Sire Bible Church Meitei Baptist Church Sire Khunau Lekai Evangelical Gospel Ministry Church Sire Khunau Mamang Lekai Salvation Army Sire Corps Sire Khunau Lekai amasung Khongyam Baptist Church ni haide thodok sing asiga mari lenana FIR amasung register tawkhre thodok sing asiga mari lenana kanagumba lanai mio sing na paw natraga statement pinning ba leirabadi Wango police station da paw phorpa yagane paw phorko mio singi maming matha amasung paw sing adu confidential oina thamgani haide
Highway paringda anoba khungang kaya ain kaina khunda silakle haina gangmaina phongdorakre Manipur gi leiriba Jelarong community gi miyamna khunda laitaduna leiriba National Highway paringda anoba khul kaya ain kaina khunda silakle haina BJP gi MLA D gangmaina phongdorakle MLA D gangmai gi official Facebook account thadropa warol amada Jelarong phuruk gi miyamna maihaurul dagi khunda laitaduna leiriba mafam singda ain kaina anoba khungang kaya khunda sinduna infiltration amadi Jelarong Puruki Ladyba ancestral land singda Nauna Lam Kopsin Bagi Tabak Lepton Satarak Lihari Lamdamasigi Ladyba National Highway Putting the Nauna Kunda Lita Senduna Ladyba outsider sing Asina Hariba Lam Sing Asibu Makogi Mapa Mapun Tambiramba ancestral land right ni Hibagi Tawonki Asu Lepton Satarak Lay Lamdamasida Kunda Jelarong Puruki Miam Asi Mahosaki Matamdagi Hauduna Ing Natap and Nungsi Shana Hingduna Labor Purup Asigi Miam da Sigumba Ayan Kaina Nauna Kunda Silakliba Kunja singna anoba sai theng kya leptana sathabagi thawong kya satharaklei outsider singna piraklebi sai theng asibu Jelarong Puruki leiriba nauna inkhalakliba na haro singna amato ina leptuna Purup asigi right ngak cheduna thamna bahona duna Purup asigi leiriba land amadi heritage manghandana thamna na bahona ba mathau taraklei maramaduna Purup asigi tungi punsi ngak senduna thamna na bahona ba nauna Purup asina thengnariba issue sing ase amata oira mayok na batangai fade haina su mahana makha taraklei Sangai Festival gi tarukni chanba numita ticket chamaga kungamanga khakki UP dagi lakpa stall amadi lupa sahung khaktamag yol hauki hairi boycott amasung yaning daba phongtokpa kayana langkoi salaba sunam phuda pangthorakleba Manipur Sangai Festival gi ngarang tarukni chanba numita main venue ama oidba hafta kangsai bungda meeting bagi sangdi thamoi shoningai aduma oiramkhi ngarang nuthil pung mari makhairom tarakpada main venue asida chattuna hangleba store sing pangthokleba thoram sing yauna Bega Chandra Open Air Theatre Board ki cultural performance sing gi phibam yengsilobada nahandagi hong dana main venue da mi itak taklamba thengnarakhi hafta kangsai bung manungda hangbalanga ki trade commerce and industry loisan gi stall da hanglobada leiramba official singna hai festival asida Sikkim Delhi Jammu and Kashmir Uttar Pradesh Rajasthan Mumbai amasung West Bengal yauna atai state singgi miyoi singna punna commercial stall nipuga mapan hangadabani adabu loinamak lakpadi oidre mapan gi miyoi singna hanglagadaba store sing ahangba oina leire aduga khara lakliba sichu pot sitabagi awaba mayoknari hairakhi Uttar Pradesh ki college yondo stall amada pot sai kayam yolabagi hanglubada ngasigi oina lupa sahum khaktamak sitle haiduna pot yamna sittabagi nungai taba phongdorakhi adubu nahandi kara sitpara hanglubada amhani pot sitpangamdre mi irak laktre harakhi Rajasthan gi stall amada hanglubada su miyam laktre lupa lising amagi pot phawbu yonba ngamdre harakhi aduga atopa stall singadi ahanba haudokpa numita khara yon khiba adu natana numit taruk ni salako phawbada punna lupa lising ahum yawna yonba ngamde harakhi stall singna phongdorakpa wafamdagi ticket counter da hanglubada ngarang numidang waram pung taruk minit nifu phawbada somna tagip ticket chamaga kungamanga khaktamaka khi adubu invitation card pairaga imung manung punna lakpasu yawi harakhi adumoinama kusilaklaga mi yamna tilakani khanaramba adugi ona tainabada phibam adumak laihauri hairi Moregi Kuki singna BSF ki mathakta khongchang sangsilagani lauthokre More the labor cookie singing tongan ba CSO sing nama pamadu da mathau tauduna leiriba Border Security Force BSF ki mathakta akan ba khongjang sangsilagani haina lauthokre More gi All Tribal Civil Society Organization CSO sing na thadrok serol amada hai chaliba sahi asugi August kungani thoida More the labor BSF ki gari amana Asokpa nanghalambadagi hauji layeng sathariba baby lamnai ki mate gi layeng wal amade hidak langthaki asangba senpham khudimak BSF na puthokna ba hairabasu BSF na kariguma wafam amata phongdoktana leire kariguma November 28 ki numit jangba matam phawbugi manungda BSF ki maikaidagi positive oiba response piraktrabadi BSF ki mathakta More gi tribal miyamna akanba khongjang sangsinna ba warep lawgani haina zerol asina makha tare loinana More gi all tribal CSO singna sangsilakadoriba khongthang asida More da leiraba Kuki singna amata oina sawarminasi haina su phongdorakle Enkhalakliba angang singda thaksi khasi mangsilakpasi khwaidagi maru oiba problem oire haina Dr. R.K. Lenina phongdokre State sigi oina hojik enkhalakliba angang singda thaksi khasi manglakpa ikai khumnaba walakpa haibasina khwaidagi maru oiba problem oirakle haina RIMS ki Department of Psychiatry gi Professor Dr. R.K. Lenina phongdokre waphamasi ngarang Sriban Higher Secondary School na Sinduna School sigi campus the academic motivational
enhancement of students and teachers haiba hiramsida pangthokpa counseling gi thoram amada counselor ama oina saruk yaraduna mahangna phongdokhibane Dr. Lerina Makata na hai haujik set asigi oina so angang singda thengnariba issue sing ase mobile phone ka hena sizinaba tokpa ngamdaba mayai ka ba sinjak sizina ninglakpa amade sizinnarudaga thadokpa ngamdaba amaromda haujik thokliba irang sina angang singna tunggi lambi uraktaba asine masiga loinana information technology IT na saukhalakpa haibasi yamna laibak fabane masi saukhalakano haina so athengba piruba yaba nate matamna purakpa awonbane IT na khumang sauksilakpana ama atong kaya su leire masina malagi mafam amada thokpa I pau khuding irai laina khangba ngamnare lairik yaudaba henba wakhalok sang kaya fangnabagi khudong saba piri kanaba kaya si leirabasu mahai tamliba angang kaya na kanadaba kaya da luptuna leire adum oinamak mahai tamliba angang singse nomagi manungda pung taruk taret ki mathakta mobile screen sizinabasina psychological amadi physical da akaiba kaya thohalakpa yai haina su phongdokhe thoramsida school sigi principal I Harani su sarugya khibaga loinana angang singbu sumna lamjing laptak piduna achumba maikaida puraknabagidama counseling gi thoram se sinbani haina phongdokhe Thawal district ki manungda leiba lamlong singda traffic signal light install tawbiyo haina phamlakhre Democratic Students Alliance of Manipur Desam Thawal district ki president L Rakesh na khuyek piduna district asigi deputy commissioner da aiba serol pisinduna district asigi manung sanna leiba traffic jam yamna thokanba junction amade lamlong singda traffic signal light sing install tawbiyo haina taksinkhre Zerol aduda desamna haukiba sahi kharasida district asigi lambi singda gari satpagi sang hengalakpana lambi gi khudong thiba kya thorakle maramasna mi chenba lamlong sing maro aina Thawal College crossing Thawal Mela Ground crossing Kangabuk district hospital crossing Wangjing Hairok crossing Yaripok Bazaar crossing amadi Khongjom Bazaar Langathel crossing the traffic signal light install tawbiyo haike Hong Kong da awangba building kaya mai chakpada miyoi 16 sikre Hong Kong ki housing complex amada mathol kaya gi oiba awang ba building sing mai chakhre thodo aduda mi yamdrabada 16 sikre haina fire service tagi phangba pauna haide mai chakpa duna maram oiduna mi satret ro matam kharagi oiba laifam sinda puthora yamna naksinana leiba building yamdrabada manga di chakhre mai chakpa gi thodo adu nungthil dagi haukibane firefighter singna kanna honaraba phawda mathang sandorakpa amasung leptana chakhalaktuna ahing phawba chakhe Pibam yamna lusilakpa maramna authority na alarm level 5 phawba upgrade tawki haidi mai sakpa duda maruina ahsing thorakpa ngamkhide thodo aduda mi mapan khudakta sikhi amasung marina kona hospital da kanba ngamkhide haidi leiba asida Meghalaya na ka hena noiba miosing hanthana leiba state oire Delhi da leiba Tony Blair Institute of Global Science na sathakiba anoba study amana leiba asda leiba state amade Union Territory singa manungda awang nopok ta leiba Meghalaya na ka hena noiba mioi leiba ki sang haibadi obesity gi rate khwaidagi nemba state oide hana phongdorakre Study asileba asida ka hena noiba na mioi kiada sahi nauna tongan balaina na halakpagi oiba haksel ge crisis leiringaida phonglakhibane Study asina phongdorakhibe matungina Meghalaya da ka hena noiba mioi leibagi sang ase supnagi sa da tarani thoine aduga Delhi na leiba asida ka hena noiba mioi leibagi sang Sada nifumathoi oiduna khwaidagi wangbo mafam oire study asina miyamda section wa thamladuna hojik laiba asigi urban amasung rural area singda laiba miyoi singda ka hena noibaga mari leinaba laina kya narakpagi sang asi wangkhalatuna khudong thiningai oiba phibam haibadu yorakle laibaki oina yenglakpada nupi sada kungamari amasung nupana sada kulumdoi wet henba miyoi sing oiduna Kudong sadaba kaya mayok na duna hingle haidaba figure asi ngasiragina say kuntraronggi mamangda leiramba figure adudagi saruk manga hena wangkhalibane malemgi oina yenglakpada su leibak khudimakta noibagi sang asi hengalakpa thengnare kumja 1990 dagi ngasi phawbada malemgi obesity rate asi saruk anirom hengalakhre haidi Minute tara khudingi nupi amamam partner natraga imung manunggi miyoina hardly haida UN na thamlakhre Malayamgi mafang khuding da kumja 2024 da minute tara khudingi nupi amamam mahaki partner amana natraga imung manugi miyoi singna hatpi khi haina United Nations UN Women and UN Office on Drugs and Crime Study amana phongdorakre International Day for Elimination of Violence Against Women ge thoram pangthokpaga mari ledana ngarang UN na phongtokhiba report asugi matungina kumja 2024 da minute tara khudingi nupi amasung angang singi mayakta ta thita
ꯑꯣꯏ ꯇꯧꯕꯗ ꯅꯠꯇꯅ ꯍꯥꯠꯇꯣꯛꯄꯤꯈꯤꯕꯁꯨ ꯍꯥꯏꯔꯤ UNꯅ ꯐꯣꯡꯗꯣꯛꯈꯤꯕ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯃꯥꯡ ꯆꯍꯤꯗ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯅꯨꯄꯤ ꯑꯃꯁꯨꯡ ꯅꯨꯄꯤ ꯃꯆꯥ 50,000ꯔꯣꯝ ꯃꯈꯣꯏꯒꯤ ꯃꯄꯨꯔꯣꯏꯕ ꯃꯃꯥ ꯃꯄꯥ ꯃꯈꯨꯔꯥ ꯑꯃꯁꯨꯡ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯅ ꯍꯥꯠꯇꯣꯛꯄꯤꯈꯤ ꯍꯥꯏꯔꯤ ꯅꯨꯄꯤ ꯑꯃꯁꯨꯡ ꯅꯨꯄꯤ ꯃꯆꯥꯁꯤꯡꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯆꯥꯡꯆꯠꯇ 138ꯔꯣꯝ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯥꯠꯇꯣꯛꯄꯤꯔꯤ ꯅꯨꯄꯤ ꯑꯃꯁꯨꯡ ꯅꯨꯄꯤ ꯃꯆꯥꯁꯤꯡꯕꯨ ꯌꯥꯝꯅ ꯇꯣꯏꯅ ꯍꯥꯠꯇꯣꯛꯄꯤꯔꯤꯕꯁꯤꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯣꯏꯅꯔꯤꯕ ꯑꯃꯗꯤ ꯍꯥꯟꯅꯒꯤ ꯃꯄꯥꯡꯁꯤꯡꯅꯅꯤ ꯍꯥꯏꯔꯤ UNꯅ ꯊꯝꯂꯛꯄ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯥꯡꯆꯠꯇ 70%ꯗꯤ ꯃꯈꯣꯏꯒ ꯂꯣꯏꯅꯔꯤꯕ ꯃꯄꯥꯡꯁꯤꯡ ꯑꯃꯁꯨꯡ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯠꯇꯣꯛꯄꯤꯔꯤ ꯅꯨꯄꯤ ꯑꯃꯁꯨꯡ ꯅꯨꯄꯤ ꯃꯆꯥꯁꯤꯡꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯤꯅꯨꯡꯁꯤ ꯍꯩꯇꯅ ꯂꯣꯏꯅꯕꯤꯕ ꯑꯃꯁꯨꯡ ꯍꯥꯠꯇꯣꯛꯄꯤꯔꯤꯕ ꯑꯁꯤ ꯑꯐ꯭ꯔꯤꯀꯥ ꯀꯟꯇꯤꯅꯦꯟꯠꯅ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕꯒ ꯂꯣꯏꯅꯅ ꯃꯃꯥꯡ ꯆꯍꯤꯗ ꯃꯤꯑꯣꯏ 22,300 ꯃꯔꯥꯏꯕꯛ ꯊꯤꯈꯤꯕꯒꯤ ꯔꯤꯄꯣꯔꯠ ꯂꯩ ꯑꯦꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯔꯣꯞ ꯀꯟꯇꯤꯅꯦꯟꯠꯇ ꯅꯨꯄꯤ ꯑꯃꯁꯨꯡ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯍꯥꯠꯇꯣꯛꯄꯤꯕꯒꯤ ꯆꯥꯡ ꯌꯥꯝꯅ ꯅꯦꯝꯈꯤ ꯍꯥꯏꯔꯤ ꯔꯤꯁꯣꯔꯁꯁꯤꯡꯅ ꯊꯤꯖꯤꯟꯕꯗꯒꯤ ꯐꯪꯂꯛꯈꯤꯕ ꯋꯥꯔꯣꯜ ꯑꯃꯗ ꯅꯨꯄꯤ ꯑꯃꯁꯨꯡ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯍꯥꯠꯇꯣꯛꯄꯤꯕ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯀ꯭ꯔꯥꯏꯁꯤꯁ ꯑꯃ ꯑꯣꯏꯕꯒ ꯂꯣꯏꯅꯅ ꯊꯧꯑꯣꯡ ꯑꯁꯤꯅ ꯅꯨꯄꯤ ꯑꯃꯁꯨꯡ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃ ꯄꯤꯔꯤ ꯍꯥꯏꯔꯤ